First of all, the EPAC TV News welcome. ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯗꯨꯅ 24 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯅꯠꯇ꯭ꯔꯒ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯐꯥꯎꯗꯨꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯖꯣꯕ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟ KZVVEZ ꯅ ꯑꯀꯟꯕ ꯋꯥꯐꯝ ꯍꯥꯏꯔꯤ꯫ KZVVEZ ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝ ꯉꯁꯤꯁꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯈꯥꯡꯂꯤ꯫ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡ ꯌꯨꯝ ꯀꯩ ꯂꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯇ ꯅꯠꯇꯅ ꯆꯔꯆ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯜ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯉꯁꯤꯁꯨ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯆꯠꯊꯔꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯄꯤꯗꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯖꯁꯇꯤꯁ ꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯁꯤ ꯄꯤꯗꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯨꯀꯤ ꯃꯤꯌꯥꯝꯅꯁꯨ ꯃꯩꯇꯩꯒꯤ ꯈꯨꯜ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯒꯨꯜ ꯇꯥꯕ ꯂꯩꯔꯣꯏ꯫ KZVVEZ ꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩꯁꯤꯡꯅ ꯀꯔꯤꯃ ꯀꯨꯀꯤ ꯈꯨꯜ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯃꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜꯗꯒꯤ MSTꯒꯤ ꯕꯁ ꯁꯔꯚꯤꯁ ꯐꯥꯎꯕ ꯇꯧꯍꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅꯁꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯁꯤꯡꯗ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯍꯟꯖꯤꯜꯂꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯁꯤ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯥꯎꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 10ꯗꯒꯤ 24 ꯐꯥꯎꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 5ꯁꯨꯕ ꯁ꯭ꯇꯦꯠ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯇꯣꯈꯥꯏ ꯇꯥꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯀꯣꯟꯕ ꯑꯃꯗꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯗꯅꯕ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯇꯩꯑꯣꯟꯅꯕꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯗꯨꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯄꯥꯎꯗꯝꯖꯒꯦ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔ POKꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞ 7ꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯃꯤꯄꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁꯤꯖꯐꯤꯌꯔ ꯆꯠꯅꯔꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯊꯥꯗꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯤꯌꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤ꯫ ꯁꯤꯖꯐꯤꯌꯔꯒꯤ ꯋꯥꯐꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯍꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯗꯤ ꯒꯥꯔꯖꯤꯌꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯐꯤꯌꯔꯕꯨ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤ꯫ ꯃꯁꯤꯗ ꯑꯥꯔꯝ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯨꯔ ꯈꯥꯟ ꯑꯦꯌꯔ ꯕꯦꯖꯗ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯩꯔꯤꯕ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯋꯥꯔ ꯄꯤꯟꯗꯤꯗ ꯂꯩꯔꯤꯕ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯌꯧꯕ ꯉꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯕꯅꯤ꯫
ऑपरेशन सिंदूर हाइरिब इंडियन आर्म फोर्स चतकीब ऑपरेशन अदु मिलिटरी की ओइब इचम चम ऑपरेशन अमन नत्ते इंडिया की लेरिब पॉलिटिकल सोशल अमदी स्ट्रेटेजिक विल पावर की खुदम चंगदम अमनी हाइनसु मांग फोंदोके नकल अमरोमदना पाकिस्तान ngамखै परिंगदा पाकिस्तान आर्म फोर्स सिंबु मियामना लेइ चाइदुना पुन थौगटपग लोइनना हराउ तयाम फोंदोकनकी मसीद नतना पाकिस्तान की प्राइम मिनिस्टर शहबाज शरीफना सीजफेयर लौथोखिब नुमित मेगी तंग तरापु सही खुदिंगी ओइना विक्टोरी डे हाइना पालन तौगनी हाइनसु पाउगी सोर्स सिनि मखा तारे इंडिया ना पाकिस्तान की लानमी निफु हातख्रबसु सुपनगी 13 खक सीकी 79 रोम असु अपन नंगी हाइना फोंदोखरे एटेक अदुदा इंडिया ना टेररिस्ट चामसु हातखिबनि हाइरि इंडिया ना मेगी तंग तरुक अमदी तरिक की लोनबा अहिंग ऑपरेशन सिंदूर चथदुना लंदाखिबा अदुदा मिचम निफुरम सीकी हाइना पाकिस्तान की मिलिटरी की माइकैदगी इंडिया दा चाउना मराल सिरखिबसु लेखबन लोइनना इंडिया ना एयर स्ट्राइक चथदुना पाक छन अमांगता थोहनख्रबा फावबदा पाकिस्तान नपल तौबदी ngasi फावबु लेप्त्रि हाइरि पाकिस्तान की डिप्यूटी प्राइम मिनिस्टर अमदी फॉरेन मिनिस्टर सु ओइबा इसाक दारना पाकिस्तान दा लाइब इसिंग थदतनबा इंडिया ना होटनरबदी पाकिस्तान दा इंडिया ना अमहन लांदारकले हाइना लौबग लोइनना अकन एक्शन लखटकनी हाइना फोंदोकले इंडिया की प्राइम मिनिस्टर नरेंद्र मोदी नसु यामना मयक सिंगना ई अमदी इसिंग पुन्ना ट्रेल अमतदा चेनमिनब यारोय हाइना पाकिस्तान दा अचौबा पाउजिल अमा पीबसु लेखरबन इंडिया का वरी सानदुना लेबाक अनि की मरकता लेरिबा इशुसिंग लोइसिनबा पामी अदुबु इंडिया ना पाकिस्तान बु इकाई खुमनदबदी यारोय फिरेप लौबदा मतम थेंग थरिबा मखै लेबाक अनि की मरकता उंखतनबा हेंगलकनी हाइनसु इसाक दारना फोंदोखे पनबा याबदी इंटरनेशनल की थाकता पंथोकपा थौरमसिंगदा अमदी यूएन दा कश्मीर पाकिस्तान की हाइना अदुमक क्लेम तौदुना लाखिबन अदुबु इंडिया ना मथौ तादबदगी पखुम अमता पाकिस्तान दा पीखिदबनी हाइनसु पाउगी सोर्स सिने मखा तारे अतोपा पावमना पाकिस्तान की मतौ तमदुना बांग्लादेश ना चाइना दगी तमथीरब लांगी खुचु खुलाई लेननब थौरांग पैकटपा हौग्रे हाइरे पावसी की मतुंग इना बांग्लादेश ना चाइना दगी मयाइरप ओइना सान कापंग ngamba मिसाइल ड्रोन अमदी अतय अतोप खुलाइसिंग लेननब वरी सानब हौखिबने FK3 ISQ-22 क्रूज मिसाइल वारप्लेन अमदी अतय अतोप लांगी खुलाई लेननब होनरलिब असिना मरम ओइरगा इंडिया की ओइनदी टेंशन नम पिरक याबगी अचौब चिंगनब लेरखिबने लोइनना चाइना की QW-18A मेन पोर्टेबल एयर डिफेंस मिसाइल सिस्टम MANPADS बांग्लादेश ने लेननब वरी सानब हौख्रे JHG-400 TDR फेयर कंट्रोल रडारसु चाइना दगी लेगदौरी बांग्लादेश ने इखंग खंगहौदना लान खुचु खुलाई कया लेसिलक्लिबा असि इंडिया की ओइनदी यामना चेक्सिनिंगाई ओइबा मतंग अमनी हाइनसु पावोसिन मखा तारे म्यांमार दी यामलब लांगी खुचु खुलाई कया अमा एडवांस ओइरबा खुलाई अमेरिका ना बांग्लादेश के खुथांग दा पीगदौरे हाइना रिपोर्ट अमनसु हाइरे रिपोर्ट असि की मतुंग इना मे 9 दा अमेरिका की एयरफोर्स की टीम अमन ढाका दी योरखरे टीम अदुना अचौब मखल के कार्गो प्लेन ढाका की एयरपोर्ट ताब यागद्रा हाइनी यंगसिन खुंचत सुलाकरे हाइरे डिफेंस इंटेलिजेंस एजेंसी DIA रा पुन्ना थबक तौमिनरिबा यूनाइटेड स्टेट की टीम अदुना पुरकदौरिबा कार्गो प्लेन अदुदा यामलब लांगी खुचु खुलाई कया सोइदन योरलगनी हाइबगी चाउन चिंगनब लेरे खुलाई चिंगदु बांग्लादेश की लंबीदगी म्यांमार यहनकिदुना मिलिटरी जुंता की मयोक्ता लान हौरिबसिंगदे पीगदौरिबनी हाइनसु सोर्स असिने मखा तारे नकल अमरोमदा अमेरिका की अनिंग अपामगी मतुंग इन ईरान न्यूक्लियर खुलाई साबगी थबक लेपलोय हाइना ईरान की फॉरेन मिनिस्टर अब्बास अरागी ने फोंदोखरे पनबे याबदी ईरान द यूनाइटेड स्टेट ना हौखिबा सही कया की ममांग दगी ईरान द न्यूक्लियर खुलाई साब यारोय हाइना अथिंग पीदुना लाखिबने अदुबु ईरान ना यूनाइटेड स्टेट की वफम अदु यादबदगी यूनाइटेड स्टेट अमदी इजेल लेबाक अनिगी पुन्ना ईरान की न्यूक्लियर प्लांट सिंग द लांदानना बा फावबा थौरांग तौरमलबने अदुबु ईरान न्यूक्लियर प्लांट सिंग मतंग द वरी सानबदा अयाब पिरखिदबदगी लेबाक अनिगी मरकता वरी सानब हरखिबने अदुमपु फनयामना कन्ना अमेरिका ना प्रेशर पिरक्लबसु ईरान द लेजरिब न्यूक्लियर की खुलाई साबगी राइट कैदौमद मंगहलोय हाइना
ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯦꯃꯦꯟꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯧꯗꯤ ꯐꯥꯏꯇꯔꯁꯤꯡꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯗꯜ ꯏꯁꯠꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯕꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE ꯑꯃꯁꯨꯡ ꯀꯇꯥꯔꯗ ꯆꯠꯇꯨꯅ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯗꯤ ꯐꯥꯏꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯌꯦꯃꯦꯟꯗ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯀꯦꯝꯄꯦꯟ ꯑꯗꯨ ꯂꯦꯞꯈꯤꯕ ꯑꯃꯗꯤ USAꯒꯤ ꯖꯍꯥꯖꯁꯤꯡꯗ ꯍꯧꯗꯤꯁꯤꯡꯅ ꯆꯠꯊꯔꯝꯕ ꯑꯦꯇꯦꯛ ꯑꯗꯨ ꯂꯦꯞꯈꯤꯕꯒ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯏꯔꯥꯟꯅ ꯁꯧꯒꯠꯂꯤꯕ ꯍꯧꯗꯤ ꯐꯥꯏꯇꯔꯁꯤꯡꯅ ꯆꯌꯣꯜ 7 ꯍꯦꯟꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯔꯦꯗ ꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯗꯤꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE ꯑꯃꯗꯤ ꯀꯇꯥꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯦꯂꯦꯁꯇꯥꯏꯟꯕꯨ ꯁꯧꯒꯠꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯡꯖꯧꯅꯅ ꯃꯃꯥꯡꯗ ꯍꯥꯏꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯖ ꯍꯥꯏꯕ ꯅ꯭ꯌꯨꯖ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ, ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫